Kangla pauthang mieng tabiribasingbu taramna oksari pauseda yumpham oiba maru oiba pau khara update tawjari ahanbada Fox ki santi gi paujel puba khongchat Kuki gi area da chatpa yaroi haina Kuki singna warning tawrakli. Federation of Civil Society Organization Fox na tha asigi Nepal dagi buffer zone ni haina security na ngak senduna lairiba mafam singda santi gi paujel puba khongchat ama lamdam asigi miyamga loinana chatpa hogani haina Phongdokibagi pung kunmari phadringai Kuki CSO amadi Village Volunteer Eastern Zone gi ngamkhaida khong thangjilakpa yaroi haina warning tawrakre. Amaromda Kuki Alliance for Nampi Awakening Movement kanamna thadurakiba cherol amana athingba asigi mayokta Fox na lairoidabani khongchat adugi matangda Kuki Jo Miyam amadi Kuki Alliance for Nampi Awakening Movement kanamna negotiation amadi anisuba warning lairoi maduda tholokpa afafatagi daida pumnamak Fox amadi Meitei miyamna pujagadabani haina warning akanba tawrakli. Makha tarakpa pauda Myanmar gi Lahoubagi ani punsinbagi agreement sign tawnabada Mizoram gi CM saruk yaramle hairi. Manipur da hojik thokleba crisis amadi Kuki Jo unity gi matangda handling tawbada saruk yabagi wapam kaya mamangda laikhraba Mizoram gi Chief Minister Laldu Homa handak amuk Myanmar gi Lahoubagi ani punsinnabagi Mizoram da agreement sign tawnabada Chief Minister masamak saruk yaki haibagi pau thorakle. Pau asina makata na hai Mamang chayolda Myanmar gi pro democracy rebel group ani Chin Land Council amadi interim Chin National Constitutive Council ani amata oina Chin National Council natraga CNC gi banner makada punsinnaba agreement sign tawnabagi thoramda Mizoram gi Chief Minister Laldu Homa amadi atai local luchingbasing kara saruk yaki report asina makata na hai agreement sign tawnaba aduda Myanmar Lahoubagi luchingbasinga Chief Minister Laldu Homaga punna phaminabata natana khut songnaki amadi photo naminnaki hairi lakliba wafamdi lebak amagi Lahoubagi singi marakta punsinnaba sign tawnabada Chief Minister na matau karamna saruk yaribano amadi karigi yaribano haiba asini. Amaromda paumi singna karigi agreement sign tawnabada saruk yakibano haina hangbagi paukumda Laldu Homana mahakna saruk yakiba adu mahaki mission amani haina pongna khumlaki. Mizoram gi Chief Minister Laldu Homa US khongchatta wangangbada political boundary gi wangmada lainariba amadi nationalhood manadaba Kuki Jo sing amata oina punsinpham thoi haina phongdoklubagi mamang chahida achauba wathok ama laikhrabani. Adubu Mizoram laingaki maikeidagi wafam adugi matangda sengdokladuna Chief Minister na phongdokiba adu India manungda punsinbagi wafamni tokhaiba makhoigi administration ama lehenabagi wafam nate haikibani. Ningsingba yabadi Indo Myanmar border paringda chatnaramba free movement regime FMR India government na lokthokhiba matamdasu mahakna kanna yaningdaba phongdokiba laiki. Panba yai kumja lising ani kunmathoida Myanmar da military Aung San Suu Kyi lengakpu ku tawduna military lengak lakpa horakpadagi pro democracy oiba Lahoubagi kaya thoraktuna military junta ga lanthengnaduna laklebane. Asigumba Lahoubagi ani amata oina punsinkiba haiba asimak military junta gi mayokta makhatana hena kanba lanthengnakigani haiba takpane amadi masida Mizoram gi Chief Minister na phongna sawatli haibasi haimanba thoklaroi haina report asina makhatana phongdokli. Katarakpada Kolkata Manipur babanda mutumcha kobo miyoi amana sahi ama makai niyam lana laisilakpada laingaki maikeidagi karigumba action amata lokhatpa ngamdre. Roland Road near Max Moller Bhawan Kolkata 70020 da Manipur laingaki General Administrative Department JAD gi makada lairiba Kolkata Manipur Bhavan asi mapu pandaba kangkhong chaibagi thakta laire. Bhavan asigi niti niyamgi wangmada mutumcha koba Manipuri macha ama chahi ama makai hena masagi mayumgumna laisilakpa matamda karisu haiba ngamdre. Pause asina hiram asigi matangda
ꯀꯌꯥꯔꯛ ꯏꯗꯨꯅ ꯈꯪꯍꯟꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ JADꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯔꯁꯤꯡ ꯍꯥꯏꯕꯗꯤ RK ꯗꯤꯅꯦꯁ IAS ꯑꯃꯗꯤ GADꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯥꯏꯀꯦꯜ ꯑꯆꯣꯝꯅꯆꯤꯡꯕꯁꯤꯡ ꯆꯠꯇꯨꯅ ꯑꯔꯥꯟꯕ ꯊꯧꯑꯣꯡ ꯑꯁꯤ ꯆꯠꯊꯔꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯁꯤꯜꯂꯨꯕ ꯃꯇꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯕ ꯐꯥꯎꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯚꯕꯟ ꯑꯁꯤꯗ ꯅꯤꯌꯝ ꯀꯥꯏꯅ ꯃꯌꯨꯝꯒꯨꯝ ꯂꯩꯁꯤꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯔꯤ꯫ ꯃꯨꯇꯨꯝꯆꯥ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯚꯕꯟ ꯑꯁꯤꯒꯤ VIP ꯔꯨꯝ ꯅꯝꯕꯔ 302 ꯑꯁꯤꯗ ꯃꯌꯨꯝꯒꯨꯝꯅ ꯂꯩꯁꯤꯜꯂꯤ ꯑꯗꯨꯒ ꯑꯌꯥꯝꯕ ꯃꯇꯝꯗ DRC ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯑꯣꯐꯤꯁ ꯀꯥꯗꯁꯨ ꯐꯝꯗꯨꯅ ꯚꯕꯟ ꯑꯁꯤꯒꯤ ꯀꯔꯃꯆꯥꯔꯤ ꯑꯣꯏꯅ ꯂꯩꯁꯤꯜꯂꯤ꯫ ꯚꯕꯟ ꯑꯁꯤꯒꯤ ꯔꯨꯜ ꯑꯦꯟ ꯔꯦꯒꯨꯂꯦꯁꯟꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯚꯕꯟ ꯑꯁꯤꯗ ꯅꯨꯃꯤꯠ 9ꯅꯤꯗꯒꯤ ꯍꯦꯟꯅ ꯂꯩꯕ ꯌꯥꯗꯦ ꯑꯗꯨꯕꯨ ꯃꯨꯇꯨꯝꯆꯥ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯅꯣꯡꯃ ꯅꯤꯅꯤ ꯀꯥꯜꯂꯒ ꯔꯨꯝ ꯅꯝꯕꯔ 302ꯗ ꯍꯧꯖꯤꯛꯃꯛ ꯂꯩꯁꯤꯟꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤ ꯗꯕꯜ ꯕꯦꯗꯅꯤ, VIPꯁꯤꯡꯒꯤ ꯀꯥꯅꯤ, ꯃꯤꯆꯝꯁꯤꯡꯅ ꯂꯩꯕ ꯌꯥꯗꯦ, ꯅꯣꯡꯃꯗ ꯂꯨꯄꯥ 1,700 ꯂꯩꯕꯒꯤ ꯂꯧꯏ꯫ ꯃꯤꯑꯣꯏ ꯑꯁꯤꯅ ꯚꯕꯟ ꯑꯁꯤꯒꯤ ꯆꯠꯅ ꯂꯣꯟꯆꯠ ꯊꯨꯒꯥꯏꯗꯨꯅ ꯆꯍꯤ 1.5 ꯃꯌꯨꯝꯗꯧꯅ ꯂꯩꯁꯤꯜꯂꯛꯄ ꯑꯁꯤ ꯃꯤꯠꯌꯦꯡ ꯆꯪꯐꯝ ꯊꯣꯛꯄ DRC ꯑꯣꯏꯔꯤꯕꯤ ꯑꯁꯤꯅ ꯆꯪꯗꯗꯨꯅ ꯀꯟꯈꯠꯇꯨꯅ ꯊꯝꯕꯗꯒꯤ ꯃꯅꯤꯡꯇꯧꯅ ꯂꯩꯕꯒꯤ ꯃꯔꯝ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯤ ꯃꯨꯇꯨꯝꯆꯥ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯚꯕꯟ ꯑꯁꯤꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯒꯚꯔꯟꯃꯦꯟꯠꯀꯤꯗꯃꯛꯇ ꯊꯝꯂꯤꯕ ꯀꯥꯔ ꯐꯥꯎꯕ ꯅꯤꯌꯝ ꯂꯥꯟꯅ ꯄꯨꯊꯣꯛꯂꯒ ꯁꯤꯖꯤꯟꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯆꯦ ꯑꯁꯤꯒꯤ ꯃꯃꯥꯡꯒꯤ ꯆꯦꯐꯣꯡꯁꯤꯡꯗ ꯏꯗꯨꯅ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯤꯌꯥꯝꯗ ꯈꯪꯍꯟꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯨꯇꯨꯝꯆꯥ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯚꯕꯟ ꯑꯁꯤꯗ ꯅꯤꯌꯝ ꯂꯥꯟꯅ ꯂꯩꯁꯤꯜꯂꯤꯕ ꯚꯕꯟꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯀꯌꯥ ꯃꯁꯥꯒꯤ ꯄ꯭ꯔꯣꯄꯔꯇꯤꯒꯨꯝꯅ ꯁꯤꯖꯤꯟꯅꯔꯤꯕ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯃꯗꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅꯁꯨ ꯄ꯭ꯔꯖꯥ ꯁꯦꯛꯁꯟ ꯀꯌꯥꯗꯒꯤ ꯄꯥꯎꯆꯦ ꯑꯁꯤꯗ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯄꯥꯎꯗ ꯃꯅꯤꯄꯨꯔꯗ ꯖꯨꯍꯥꯔ ꯑꯅꯤꯔꯛ ꯍꯥꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 13:03 ꯑꯃꯁꯨꯡ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 12:00 ꯀꯨꯜ ꯇꯥꯕ ꯃꯇꯝꯗ ꯀꯂꯞ ꯇꯧꯕ ꯖꯨꯍꯥꯔ ꯑꯅꯤꯔꯛ ꯍꯥꯈ꯭ꯔꯦ꯫ ꯍꯥꯈ꯭ꯔꯤꯕ ꯖꯨꯍꯥꯔ ꯑꯗꯨ ꯆꯥꯎꯔꯥꯛꯅ ꯃꯤꯅꯤꯠ 3 ꯔꯣꯝ ꯍꯥꯈꯤꯕꯒ ꯂꯣꯏꯅꯅ 4.6 ꯑꯃꯗꯤ 4.1 ꯃꯦꯒꯅꯤꯇ꯭ꯌꯨꯗꯇ ꯃꯅꯤꯄꯨꯔꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 94 ꯆꯪꯁꯤꯜꯂꯒ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯗ ꯂꯩꯕ ꯖꯣꯡꯗꯥꯟꯗ ꯍꯥꯈꯤꯕ ꯑꯀꯟꯕ ꯖꯨꯍꯥꯔ ꯑꯗꯨꯒꯤ ꯃꯅꯤꯜ ꯑꯣꯏꯕ ꯌꯥꯏ꯫ ꯈꯥ ꯑꯋꯥꯡ ꯆꯤꯡꯅ ꯍꯥꯈꯤꯕ ꯖꯨꯍꯥꯔ ꯑꯗꯨꯗ ꯀꯔꯝꯕ ꯃꯐꯝꯗ ꯑꯀꯥꯏ ꯑꯇꯣꯏ ꯑꯃꯗꯤ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈꯤꯕꯒꯦ ꯍꯥꯏꯕꯗꯤ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯉꯔꯥꯡ ꯑꯌꯨꯛ ꯍꯥꯈꯤꯕ ꯖꯨꯍꯥꯔ ꯑꯗꯨꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯋꯥꯡꯖꯤꯡ ꯂꯝꯗꯤꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯂꯩꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯕꯤꯜꯗꯤꯡꯒꯤ ꯁꯔꯨꯛ ꯋꯥꯜ ꯑꯃꯗꯤ ꯁꯦꯂꯤꯡꯁꯤꯡ ꯀ꯭ꯔꯦꯛ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯄꯥꯎꯗ ꯒꯚꯔꯅꯔꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯤꯈꯠꯂꯛꯅꯕꯒꯤ ꯊꯥꯈꯤꯕ ꯃꯇꯝ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4ꯗ ꯂꯣꯏꯔꯒꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔꯅ ꯂꯥꯛꯈꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯁꯤꯟꯅꯔꯛꯄꯒꯤ ꯃꯇꯝ ꯉꯁꯤ ꯂꯣꯏꯔꯒꯅꯤ꯫ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯏꯝꯐꯥꯜ ꯏꯁ, ꯏꯝꯐꯥꯜ ꯋꯦꯁ ꯑꯃꯗꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯂꯥꯛꯈꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯈꯜ 13 ꯁꯔꯦꯟꯗꯔ ꯇꯧꯔꯛꯈ꯭ꯔꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗꯒꯤ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯈꯨꯠꯂꯥꯏꯁꯤꯡ ꯁꯤꯟꯅꯔꯛꯈ꯭ꯔꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯀꯃꯥꯟꯗꯣ ꯌꯨꯅꯤꯠ ꯕꯤꯁꯅꯨꯄꯨꯔ, ꯀꯨꯝꯕꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ, ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯄꯣꯔꯣꯝꯄꯥꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯀꯃꯥꯟꯗꯣ ꯌꯨꯅꯤꯠ, ꯑꯟꯗ꯭ꯔꯣ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ, ꯄꯣꯔꯣꯝꯄꯥꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ, ꯏꯔꯤꯜꯕꯨꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯗꯤ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯨꯂꯤꯁꯀꯤ ꯑꯣꯏꯅ ꯃꯌꯥꯡ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯁꯤꯟꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯁꯤꯟꯅꯔꯛꯂꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯗꯕꯜ ꯕꯦꯔꯦꯜ ꯕ꯭ꯔꯥꯖꯤꯜ ꯂꯣꯗꯤꯡ DBBL ꯅꯣꯡꯃꯩ ꯃꯦꯒꯥꯖꯤꯟꯒ ꯀꯣꯟꯅꯕ 303 ꯔꯥꯏꯐꯜ, XLR M4 ꯀꯥꯔꯕꯥꯏꯟ, ꯂꯣꯀꯦꯜ ꯃꯦꯗ ꯄꯣꯝꯄꯤ 9mm ꯄꯤꯁꯇꯣꯜ, ꯏꯟꯁꯥꯁ ꯔꯥꯏꯐꯜ 36 ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯑꯃꯗꯤ LMGꯅꯆꯤꯡꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯑꯦꯟ ꯕꯤꯔꯦꯟꯅ ꯒꯚꯔꯅꯔꯗ PR ꯊꯥ 3 ꯊꯝꯕꯤꯅꯕ ꯋꯥꯐꯝ ꯊꯣꯔꯛꯂꯤꯕꯁꯤ ꯁꯦꯡꯗꯣꯛꯄꯤꯒꯗꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯥ 3 ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯊꯝꯕꯤꯅꯕ ꯒꯚꯔꯅꯔꯗ ꯍꯥꯏꯖꯔꯝꯈꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯊꯣꯔꯛꯂꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯗ ꯁꯦꯡꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯈꯨꯟꯗ꯭ꯔꯥꯛꯄꯝ AC MLA ꯊꯣꯛꯆꯣꯝ ꯂꯣꯀꯦꯁꯣꯔꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯄꯥꯡꯒꯩ ꯌꯥꯗꯣꯡꯗ ꯅꯧꯅ ꯁꯥꯕ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯁꯪꯂꯦꯟ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯒꯤ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯒꯤ ꯋꯥꯔꯣꯜꯗ TH ꯂꯣꯀꯦꯁꯣꯔꯅ ꯍꯥꯏ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅ ꯂꯩꯉꯥꯛꯄ ꯍꯥꯏꯕꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯂꯩꯉꯥꯛ ꯁꯦꯝꯕ ꯌꯥꯔꯕ MLA ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯕ BJPꯅ ꯀꯔꯤꯒꯤꯗꯃꯛ ꯂꯩꯉꯥꯛ ꯁꯦꯝꯕ ꯉꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯈꯤ꯫ ꯑꯃꯔꯣꯝꯗ ꯃꯤꯌꯥꯝꯅ ꯄꯥꯝꯗꯕ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯕꯨ ꯊꯝꯕꯤꯌꯨ ꯍꯥꯏꯅ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯒꯚꯔꯅꯔꯗ ꯇꯛꯁꯤꯜꯂꯝꯃꯤ ꯍꯥꯏꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯌꯥꯝꯗ ꯁꯦꯡꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯑꯥꯄꯤꯜ ꯇꯧꯔꯛꯂꯤ꯫
ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯋꯥꯐꯝꯕꯨ ꯀꯣꯇꯨꯅ ꯐꯣꯡꯅ ꯁꯤꯡꯅꯔꯛꯄꯗ ꯁꯦꯟꯇꯔꯅ ꯀꯔꯤ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯒꯦ ꯍꯥꯏꯅ ꯀꯣꯀꯣꯃꯤꯅ ꯍꯪꯂꯛꯂꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔꯅ ꯂꯣꯒꯤ ꯋꯥꯡꯃꯗ ꯄꯥꯏꯅꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯊꯤꯡꯒꯠꯂꯛꯀꯗꯕꯅꯤ ꯍꯥꯏꯅ ꯊꯣꯛꯂꯤꯕ ꯑꯣꯔꯗꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯝꯄꯥꯛꯀꯤ ꯈꯨꯜ ꯉꯥꯛꯂꯤꯕꯁꯤꯡꯗꯤ ꯂꯩꯉꯥꯛꯇ ꯈꯨꯠꯂꯥꯏ ꯊꯤꯡꯒꯠꯂꯕꯁꯨ ꯆꯤꯡꯒꯤ ꯂꯝꯗ ꯂꯣꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯄꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯊꯤꯡꯒꯠꯂꯛꯇꯕ ꯂꯣꯏꯅꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅꯁꯨ ꯂꯧꯈꯠꯄꯒꯤ ꯋꯥꯐꯝ ꯂꯩꯇꯕꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗ ꯃꯤꯌꯥꯝꯒꯤ ꯂꯟ ꯊꯨꯝ ꯄꯨꯟꯁꯤ ꯀꯟꯅꯕ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯀꯔꯤ ꯊꯕꯛ ꯂꯧꯈꯠꯂꯕꯒꯦ ꯍꯥꯏꯅ ꯀꯣꯀꯣꯃꯤꯒꯤ ꯀꯟꯚꯦꯅꯔ ꯈꯣꯔꯥꯏꯖꯝ ꯑꯊꯧꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯔꯥꯡ ꯂꯝꯐꯦꯟꯄꯥꯠꯇ ꯂꯩꯕ ꯂꯨꯞ ꯑꯁꯤꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯈꯨꯠꯂꯥꯏ ꯂꯧꯈꯠꯀꯦ ꯍꯥꯏꯔꯕꯗꯤ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯆꯞ ꯃꯥꯟꯅꯅ ꯂꯧꯈꯠꯄ ꯃꯊꯧ ꯇꯥꯏ꯫ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯊꯨꯒꯥꯏꯗꯨꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯜꯂꯤꯕꯁꯤꯡꯗꯒꯤ ꯈꯨꯠꯂꯥꯏ ꯂꯧꯈꯠꯇꯕ ꯀ꯭ꯔꯦꯟ ꯗꯥꯎꯟ ꯇꯧꯗꯅ ꯊꯝꯂꯤꯕ ꯃꯗꯨꯒꯤ ꯃꯔꯝ ꯃꯤꯌꯥꯝꯅ ꯍꯪꯅꯔꯛꯀꯅꯤ꯫ ꯀꯨꯀꯤꯁꯤꯡꯒꯤ ꯂꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯀꯣꯇꯨꯅ ꯃꯤꯌꯥꯝꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯗꯨꯅ ꯀꯣꯀꯣꯃꯤꯗ ꯑꯣꯏꯗ ꯄꯥꯗ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯊꯝꯂꯛꯂꯤꯕ ꯑꯁꯤ ꯃꯤꯌꯥꯝꯅ ꯀꯔꯤꯁꯨ ꯊꯥꯖꯒꯗꯕ ꯅꯠꯇꯦ꯫ ꯀꯣꯀꯣꯃꯤꯗꯤ ꯀꯣꯇꯨꯒꯨꯝꯅ ꯑꯣꯏꯗ ꯄꯥꯗ ꯉꯥꯡꯕ ꯂꯨꯞ ꯑꯃ ꯅꯠꯇꯦ꯫ ꯑꯃꯔꯣꯝꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯂꯥꯛꯂꯤꯕ ꯇꯥꯡ 9ꯗ ꯍꯥꯏꯋꯦꯁꯤꯡꯗ ꯂꯝꯕꯤ ꯆꯠꯄꯗ ꯑꯌꯦꯠ ꯑꯄꯟ ꯂꯩꯍꯜꯂꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯤꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯕ ꯑꯃꯈꯛꯅꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯣꯇꯨꯅ ꯐꯣꯡꯅ ꯊꯣꯔꯛꯂꯒ ꯑꯣꯄꯟꯂꯤ ꯆꯦꯂꯦꯟꯖ ꯇꯧꯔꯛꯄ ꯌꯩꯈꯥꯏ ꯊꯤꯡꯒꯥꯏꯒꯅꯤ ꯍꯥꯏꯅ ꯐꯣꯡꯅ ꯍꯥꯏꯔꯛꯄꯁꯤ ꯃꯁꯤꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯀꯔꯝꯕ ꯊꯕꯛ ꯄꯥꯏꯈꯠꯄꯒꯤ ꯃꯃꯤ ꯎꯗꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯗꯨ ꯀꯌꯥ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯀꯗꯧꯔꯤꯕꯅꯣ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯂꯩꯕꯅ ꯃꯈꯥ ꯇꯥꯔꯛꯄꯗꯁꯨ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯄꯨꯡ ꯐꯥꯅ ꯄꯤꯁ ꯕ꯭ꯔꯦꯀꯔ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯀꯅꯥꯅꯣ, ꯄꯤꯁ ꯕ꯭ꯔꯣꯀꯟ ꯑꯣꯏꯅ ꯇꯧꯔꯤꯕ ꯑꯁꯤꯅ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯊꯤꯗꯣꯛꯇꯨꯅ ꯆꯞ ꯆꯥꯕ ꯊꯕꯛ ꯄꯥꯏꯈꯠꯄꯤꯌꯨ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯒꯥꯔꯤ ꯍꯨꯔꯥꯟꯕ ꯈꯨꯠꯄꯨ ꯑꯃꯒꯤ ꯃꯤꯑꯣꯏ 4 ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠ 18ꯀꯤ ꯇꯦꯡꯒꯣꯜꯂꯣꯏꯁꯤꯡꯅ ꯒꯥꯔꯤ ꯍꯨꯔꯥꯟꯕ ꯈꯨꯠꯄꯨ ꯑꯃꯒꯤ ꯃꯤꯑꯣꯏ 4 ꯐꯥꯒꯠꯂꯕ ꯃꯇꯨꯡ ꯋꯥꯡꯒꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ꯫ ꯂꯝꯗꯝ ꯑꯁꯤꯗ ꯍꯟꯗꯛ ꯃꯔꯛ ꯒꯥꯔꯤ ꯃꯥꯡꯕꯒꯤ ꯀꯦꯁ ꯀꯌꯥ ꯑꯃ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯂꯨꯆꯤꯡꯄꯨꯔꯦꯜ ꯀꯣꯔꯧꯉꯥꯟꯕ ꯈꯨꯃꯟꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯑꯁꯤ ꯃꯨꯠꯊꯠꯅꯕꯒꯤ ꯄꯥꯟꯗꯝꯗ ꯃꯤꯠꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯍꯥꯎꯔꯩꯕꯤ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯒꯥꯔꯤ ꯍꯨꯔꯥꯟꯒꯦ ꯇꯧꯔꯝꯕ ꯃꯤꯑꯣꯏ ꯑꯃ ꯐꯥꯒꯠꯄ ꯉꯝꯈꯤ꯫ ꯃꯍꯥꯛꯄꯨ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯕꯗ ꯒꯥꯔꯤ ꯍꯨꯔꯥꯟꯕ ꯒꯦꯡ ꯈꯨꯠꯄꯨꯒꯤ ꯃꯤꯑꯣꯏ ꯑꯃꯅꯤ ꯈꯪꯕꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ 3 ꯑꯃꯁꯨ ꯐꯥꯒꯠꯈꯤꯕꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯅꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯄꯥꯎꯗ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯆꯤꯡꯖꯥꯡꯄꯣꯛꯄꯤꯗ ꯐꯥꯔꯝ ꯑꯃ ꯃꯩ ꯊꯥꯗꯣꯛꯂꯝꯂꯦ ꯍꯥꯏꯔꯤ꯫ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯦꯡꯃꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯈꯨꯔꯈꯨꯜ ꯑꯃꯗꯤ ꯍꯔꯥꯎꯊꯦꯜꯒ ꯅꯛꯅꯅ ꯂꯩꯕ ꯆꯤꯡꯖꯥꯡꯄꯣꯛꯄꯤꯗ ꯃꯩꯇꯩꯒꯤ ꯉꯥꯒꯤ ꯐꯥꯔꯝ, ꯗ꯭ꯔꯥꯒꯣꯟ ꯐ꯭ꯔꯨꯏꯠ ꯐꯥꯔꯝ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯕꯨ ꯏꯔꯥꯡ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯥꯔꯝ ꯇꯧꯕ ꯉꯝꯗꯅ ꯂꯩꯔꯛꯈꯤꯕ ꯐꯥꯔꯝ ꯑꯃ ꯁꯛꯈꯪꯗꯕꯁꯤꯡꯅ ꯃꯩꯅ ꯇꯨꯝꯅ ꯊꯥꯗꯣꯛꯄꯤꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯗ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 4:30 ꯇꯥꯔꯛꯄꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯐꯥꯔꯝ ꯇꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯂꯩꯃꯈꯣꯡ ꯆꯤꯡꯃꯥꯡꯗꯒꯤ ꯍꯩꯈꯥꯝ ꯑꯃꯨꯊꯣꯏ ꯑꯄꯣꯛꯄ ꯍꯩꯈꯥꯝ ꯑꯣꯡꯕꯤ ꯃꯦꯝꯆꯥꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯐꯥꯔꯝ ꯑꯁꯤ ꯍꯧꯈꯤꯕ 2012 ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯥꯔꯝ ꯇꯧꯔꯝꯕꯗꯒꯤ ꯃꯈꯥ ꯇꯥꯅ ꯆꯪꯕ ꯌꯥꯗꯅ ꯂꯩꯔꯛꯈꯤꯕ ꯃꯐꯝꯅꯤ꯫ ꯐꯥꯔꯝ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯍꯩꯈꯥꯝ ꯑꯃꯨꯊꯣꯏ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯔꯤ꯫